Welcome to Real Voice. Russia na Ukraine da land changba singa sina kunma thoini subano bitni map asida yengbiu angangbu machugi area cover to kriba singa se Russia na occupy to kraba pham sing ni but mafam sing asida su war chathari India Ukraine gi saruk manga thopui saruk ama Russia na control tawre haibi yai but saruk mari ama occupy to singada balairi amarom to numit kunni changthokre kanglup ama na hainarakli Russia gi kuchukula yam thina mang takre atopa country dagi magi kuchukula lakpagi wasulaiti Amrob di Ukraine gi oini yang si USA ki President Joe Biden na historic oiba sen gi bateng amaga pangkre ngarang yam krabo sen pham ni $13.6 billion ni amrob the land angak papangba mong de chathari amrob the peace talk ki damak meeting phamba gi damak chu sem sari ngasi pham gani peace talk ki meeting masida peace ki wafam lakhi bayai Zelensky na yam seng na haikre Ukraine NATO da join tawroi haibase karigino khangbidrebase aina hana so haikrabani aikoi NATO da join tawroi masi Russia na khangdabu karigino Poland Czech Republic amadi Slovenia gi Prime Minister sing Kyiv city da visit tor kibadu thunglakre lalaksi da makoi changlakibani amasung Zelensky president ka tok kaya chathari Next week, US ki President Joe Biden, NATO amad European Union ki summit ama Brussels ta pangtok kadori maduda mahak saruk yarugani aduga wafam kaya ngang na sanagani. Hojik pawda mi lak kaya Ukraine thadok tuna chatnakrabani masigi mathak tangarang mi lising kurmat pan amasu chenthok na ki marwaina Mariupol city dagi thok na ki bani Mariupol city asida Russian troops na completely question duna laksin duna thamlora bani hojik su leiharu mi sing awa nang kaya nang nari mafam asida cha ba thakpa even ising ki phaw the problem ni hai IMF World Monetary Fund na hai Russia na Ukraine invade tawba asiki maramna entire prithvi ki chawkhat lamdang da apan ba soidana oigani Laibak pun maki economic ta masigi effect khara to ore basu tagani Ukraine na hai Russia ki Major General Oleg Mityayev ko ase ngarang Mariupol da khut sokna bade sikre Ukraine ki interior minister gi advisor amana hai bani general ase 150th motorized rifle division Russia ki oina senram bani amasung Syria da lan taru bada su yauki Russia na diwapam se confirm pide Currently, asida United States ki top officials singna China bu discourage tawri makoi na Russia bu manung de help tawi haiduna masig mari leina bata ngarang US amati China ki delegation sing gi marakta meeting amoi ki madda China na haiki aikoi na Russia da help pisil haibase aran bawani masig mathakta China da warning tawkri Russia da military equipment ga loina na sen ki mateng su pangba yaroi mateng panglabati madu ki result phajana roi ngasi lan gi kunma thoini suba numit ni Ukraine gi mafam khuding mai Meikhu bomb barut ki khonjel tani mikub siren gi khonjel tani hai ngasi south Ukraine da Russia na yam akan ba attack ama changsin bakiwani ready ni bucha ko ba Ukraine gi civilian leifam ni apun ba civilian singi area ni maside Russia na yam nauna makoi gi tank sing thoujin kre hairi ngasi gi wafam ni bucha loba ki ready ni Russia na hoji Ukraine gi main mafam sing marwai na kuchu khulai thampam yengli yenglaga attack chatari Ukrainian singi mapangal sontakina ba Kyiv city gi akoi bada Russian force pumchai chai duna leire hojik Ukraine gi tank sing Kyiv city the thousand bahore akan balan oigani ngasi Kyiv city yam na yang da lobu ki khongjam chathari Russian force sing na thanks for watching nungthil da paw amaga adum hapcharke